ngasi numidang waramda phonggiba pausesingda yawba headlinesing myamda pawdomjari kukisingna maitaygi law usinnaba honaramle Imphal West District ki Sakmai Police Station ki manung sanba khurkhul maning singjapokpida leiba maitaygi lobukta kukising ngasi ayuk pung 10 minute kuntharom tarakpada law khoiduna law unanaba tharang toramle kukising ge tharang adu maitai singna khanglakpadagi CRPF ki personnel singda takpadagi personnel sing aduga khunja singa loinana kukising adu tankhaikhre kukising adu singjapokpi manakta leiba samphai khulomdagi lakpani hari mamangdasu singjapokpida Kuki singna law khoirambagi photo namlubada army na farga polista sinaraknaba matungda kaisum sangda thajin khiba laikhrabani Himachal Pradesh na nong kanna chubadagi mioi yankhai mathoi sikhre kunithoi na thiba fangdri Himachal Pradesh da ka henba kanba mawngda nong churakhiba ga lunana khanghaudana isau thorakpa amasung mafam kya da landslide tobadagi mioi yankhai mathoi sire amasung atopa kunithoi thiba khangdana lairi haina official ge report amana phongdoragli state ke revenue department ge makhada state emergency operation center ge report matung ina jun kundagi july ama phawbada nong kanna chubaga mari leinana thokiba Manghan takan bagi thaudok singda mio yankhai mathoi sigiba galunana landum kaya amanga ta thokle khwaidagi chauna amanga ta thokiba Mandi district ta mio tara sekhi nongkan surokpa ga mari lenana thokiba thaudok singda yum sani ga mari amanga ta thokiba galunana mioi samaga ohma sowak pan nangle hojik phawbagi oina lupa lak marphugani pal lomgi lanthum amanga ta thokle nungai taba thaudok adugi matangda PM yauna losingba gyana awaba phongdokre Manipur da Aadhaar pibagi kanglon hena section lagani government hari matam sana revenue tawdaba Aadhaar sanararoi Manipur da Aadhaar pibagi kanglon nauna samdokhibagi loinana khwaidagi section mamawong da Aadhaar pibagi thorang lokholagani haina phongdokre hiramasi gi matang da Manipur lenga ki commissioner kam secretary Home and Asok Kumarna thokpa zero lamana hairi special secretary Home gi thakte yengsinduna ayaba piraba matamda ta Aadhaar piragani India gi apunbagi oina Aadhaar pibagi kanglon khwaidagi section by state Manipur na oire mapa lebaktagi kanglon kaina changlakpa mitop singda Aadhaar card piba thingnabagi pandamda akhanaba thorangasi lokholakpani hairi Ministry of Home Affairs amasung Unique Identification Authority of India UIDAI na piba guideline matung ina nauna Aadhaar PB na application pirakpa mioi singe maramda kopna thigatlaba matungda special secretary Home na ayaba piraga Aadhaar piba gi thap asi paikhalagani hairi Imphal Raj Bhavan da Manipur gi governor mifam mapu oiduna pangthokiba Aadhaar enrollment toba update toba amadi atai mari lenaba thabak singi matangda review tobagi mifamda kopna khanaraba matungda akhanaba thorang asi lokhalakpani hairi Raj Bhavan da pangthokiba review meeting adu da Manipur gi secretary Home Department gi makok thongba official sing UIDAI gi official Social Welfare Department amadi Education Department gi makok thongba official kyasu charu yakhi mifam adu da masa gi sahi 39 sudriba mioi singi Aadhaar card pinaba thorang lokhatpa haiba si khwaidagi maruoiba amadi yamna kupna yengsindaba yadaba wafamni haina khanakhi mapandagi changlakpa mitop kya Manipur gi Aadhaar card pairamba thengnakhiba maramna matung tarakpada asigumba thodoksing thogantanabagi pandamda Aadhaar card pibada yamna maruoiba thorang ani lokhatkadori thorang ani adudi biometric toba amasung biometric data haibasini Sahi mangadagi taret phawbagi manungda leiba angang singi mandatory biometric updation toba amadi makoina masagi sahi 35 surakpada amuk hanna biometric tawgodabani hairi Manipur da makhal khudimaki Garigi TaX lokhal hankhre lakh ani phawba piba gari masagi green tax lupa lising ama oiragani Manipur lenga ki Department of Transport na thokiba Gazette notification amagi matung ina gari makal khudimaki registration tax amadi green tax hangat khre Gazette notification asigi matung ina lupa lakh ani phawbagi manungda leiba gari masa singi registration tax gari gi mamal adugi sada manga oire sahi 35 leiraba registration review toba matamda sahi manga gi oina matam adugi oiba phibam gi matung ina akaknaba selfam khrasu loragani hairi lupa lakh ani dagina lakh manga phawbagi manungda leiba gari gi sahi 35 gi registration tax gari mamal gi sada taruk oire sahi 35 leiraga green tax lupa lisingani lobaga lunana sahi manga gi oina registration review tobagi tax loragani lupa lakh manga gi matakta piba gari macha singi registration tax na
Gari mamalgi sada taret oire sahi tara manga leraga green tax oina lupa lising ahom lobaga lunana sahi manga gi oiba registration na review tobagi mamal su lawragani hari passenger service toriba natragana pochai hondo hanjin toriba auto rickshaw singi oina lupa lakh ani phawbagi piba auto rickshaw sing registration tax gari mamalgi sada manga ni sahi tara manga leraga green tax oina lupa lisingam changma lobaga lunana sahi manga gi oiba registration na review tobagi ahen basanpam logani hari lupa lakh ani hena piba auto rickshaw singi registration tax gari mamal ki sada taruk oire sahi tara manga leraga green tax oina lupa lising ani lobaga lunana sahi manga gi oina registration review tobagi ahen basanpam logani so hari light motor vehicle LMB singi oina lupa lakh ahum phawba piba gari singi registration tax gari mamal ki sada taruk lawrgani sahi manga leraga green tax oina lupa lising ama lobaga lunana sahi manga gi oina registration review tobagi ahen basanpam logani hari lupa lakh taruk phawba piba gari singi registration tax sada taret ni sahi tara manga gi matungda green tax oina lupa lising ani lobaga lunana registration review tobagi ahen basanpam logani hari lupa lakh tara phawba piba gari singina registration tax sada ni pani green tax na lupa lising ahom amasung registration review gi ahen basanpam logani hari lupa lakh tara manga phawba piba gari singi registration tax sada mapan ni green tax lupa lising ahom samanga oibaga lunana registration review tobagi ahen basanpam logani hari lupa lakh kun phawba piba gari singi registration tax gari mamal gi sada tarani green tax lupa lising mari amasung registration review gi ahen basanpam logani hari lupa lakh kun manga phawba piba gari gi registration tax gari mamal gi sada tarani thoini green tax na lupa lising mari samanga amasung registration review gi ahen basanpam logani hari lupa lakh nifu manga dagi hena piba gari gi registration tax ki mamal gi sada tarataruk ni green tax na lupa lising taruk amasung registration review gi ahen basanpam logani haina gazette notification da yauri